Manipurda lengak ani leiba yaroi haiba wafamda ngarang numidang singjamai da yamnaba maira paibi ima evel kayana Prime Minister, Home Minister, Chief Minister amade BJP Manipur Pradesh ki President ge effigy mai thaduna protest tawkhre ngarang numidang pung 12 rom taba matamda lamdam adom gi maira paibi sing thoraklaga effigy sing adu mai thakibane ima evel singna tongan tongan ba kholau kaya su lauke thodok sigi matangda aikoi gi paumi Rishikesh Naurem amade camera Person Ronald Thokchom mafamduda chatuna yingsinke mafam adudagi makhoi anina pirakpa report Hojik jakoi lejeran famasi akoi Imphal West ki manung chana leba singjamai hari mafam adudani mafam asida megi tanghum dagi tholokhiba irang kangluk irang asina maram oiraga thoningdaba kaya thodok kaya tholokpa asina maram oiraga lamdam asonga yanlba ima event kaya tholokpiduna akoi gi lamdam asigi mapi mapa oiriba singi effigy mai thabagi adu saktam adu mayam aigi tungda taduna leri mafam asida akoi gi Manipur ki CM amadi BJP ki president amadi loina akoi central gi leader sing mai thabagi saktam aduni hojik orije hiram asigi matangda ai leijariba akoi ima event singa akhanna unazarga akoi pawdam adu lawjage Maramdi aikoigi Manipur sidaida thokliba narco terrorism dagi laiba adagi kuki militant singna aduga PDF singna kuki chin singna Manipur da khunda naba makoigi homeland ta na honarak pasida moi khangaga chu makoina madu tasanna dabadagi aikoigi lamdam sigi ima singna khangbangam dabadagi makoigi EPG se mai thabani aduga aikoigi ima singna olibadi karina bida aikoigi Bharat hariba India hariba lamase kannabagi damakta ngangkhai oiraba awang nongpok Bharat ta leiriba Manipur haribasina Bharat sarkagi boundary adu nga ibaneba maramdi Myanmar dagi laiba kuki chin singdu changa akanda aikoigi lamdam asibu awagi lam Myanmar gi lam onthong nabo hanarka matamda aikoigi ima singasina aikoigi naharon singasina aikoigi icha singasina khangba ngamdabadagi thoglakpa sidaida makoina akoibu laidhi dauna sanapot dauna akoigi punsibu kaimta khangdana value leitana lairakpa phibam adudagi aikoi khangba ngamde aikoigi lam asina aikoigi Manipur asina aikoigi maitai macha singasina aikoigi Bharat se nga ibaneba aduga drug ki mafia ki map te yaurakadroba India sibu Manipur da leiriba praja singa sina kalliba neba makhoi India bu Bharat bu kalliba akhoi bu makhoi thawai usitaba maongda makhoi na akhoi bu hatpa tupa kihanba amadi akoina haijab amata tadana leibado khangba ngamaktaba-dagi aikoi thokjarakpani aduga aikoi imasing asinasu aikoi lammasidagi narco terrorism bu maru thangna muthatkani loina na aikoi lamdam asibu ngakani aikoi lamdam se mito miyan chagi makutadi sukta ta haloi haiba kholawase thamjage akoi ki sarkar oiriba biret akoi ipani pase amarom da haidi akoi praja myangidi mapani mapa mana ngamdraga atopa mapa amana thawani haibadi imung amada mapana pubangam dabo kanu mai kanu do character do adu pubangam draga adu atopa mapa amna puhani hairagadi akoi se karino ba akoi praja oibigi athra kari leirige ba akoi se sa salla ba an moida tawningba mongda chongningba mongda chongba amada haijani amada tawsani democracy chatpa leiba ni hairaga kairai no akoi ki democracy hauji abana numitu da haigi ima ibel singna ahin yare tarma panda leiri subu mai wakhalda akoi subu akoi yamna nungaina miren dona minai dona akoi sum time pass ta leibigi type ta khaleba adu dinati ngasi leiriba pochi kanala thon bano biren mana thon baneba mana ana hal amisaga mo all party ki tawba matam dasu mana kaidobagi hujiki wari magi RK Ranjan dagi Susil makhoi ki wari oina pusali ke ginoba akoi sida sigi ba state ta lagi da mi mam du dikari no ba akoi di mi natra braba moi yung gai bidi moi hairi ba sarkar ne hairi ba boy government lan man du di moi hairi ba ato ka mi ba budi kam galak tu no ba mi kala katro habi o mi kala katro ba mi to wa kala katro government ki photo ni tarang lei ba yai mi ki punsi lei ba bro asumna khwaisaunar ima mayamna lambida tholaktuna asigumlaba leadership gi mitam asi mai thari basi karigino haibagi aso wahang amadi lakli hiram asigi matangda video journalist Ronel amadi pawdamjar Rishikesh Naurem Elite TV Imphal